Manipuri Wari Pambi Channelna tabiriba pumnamakpu amuk hana taram noksari ngasi sumayam ngahak pothananabagidamak anauba horror story amakak puduna laksari. Horror story asigi maming Sara Saritagi Akiba Game. Haujik taminarasi Laishram Aruna iwa Sara Saritagi Akiba Game horror story lantuksari. Sikraba miyoiba singi thawaibu kauduna makoida wahung pahung tauduna asum aran khangdoknanabagi akiba game kaya game adu sanaraga khudongthiba thoktuna asi ana fawba yaukibagi pau kaya asengba oina ekoina tanare. Charlie sanarubadagi asengba miyoibagi thawaigi atama laktuna kihan khanganba amadi ahing tumlingaida siduna leramba kayagi wari takre. Sara Sarita pokminaba faibok machin manaw ani asigi wari kaya aikoina takre. Aduga makoy anigi tonganba game ase sanarubada asengba machin manawgi thawai se laktuna game ado sanaba yabagi permission makoina piraklabadi game ado sanagani. Karigumba permission yauduna sanarubadi sanaruriba miyoising ado yamna aki akhang nangbata natana asi ana fawba thokpagi pau sutare. Adudi aikoi haujik khangminarasi Sara Saritagi wari ado. Sara amasung Sarita pokminaba phaibok nupi masin manaw anini. Makoy ani se sap manana school amada pisak piklingaidagi mafam amada school aduda laik taminarai. Asumna nong mahaukiduna makoy ani class 10 karaklami. Class 10 kaba sahi adumaktada makoygi school da summer vacation gi matamda kanagumba satrasing jagoi isai tamningba yaurabadi makoygi damak tongana extra class tawba yabagi khudongchaba ama pirakhi. Sara amasung Sarita masin manaw ani ase jagoi bu yamna pamjarami. Summer vacation gi matam aduda makoyna nongmada pung ani kaithokduna school aduda laktuna jagoi taminarami. Asumna masin manaw ani do jagoi taminarami. School aduda summer vacation gi matamda oja ahumna satra yangkai muk tongan ba classical gi amadi tongan ba modern gi oiba jagoi makhalsing tambirami. Nongma jagoi tambado loiraba matungda Sarana Saritada school gi lairiba makoygi washroom adomda sangduna khongkhut ado fajana samthokduna masado khara ingthansi ngasidi yamna wai yamna susokthare haksangse yamna su sagale haiduna hayakpa matam aduda Saritana aidi mafam asida leihorage aidi thodokna wabasu taude ai tumina mafam asida ngaihaktang pothaduna leiramlage haibadagi Sarana Sarita adu thamlamaga parap makoygi school gi lairiba washroom compartment adomda sanglaklammi. Matam atuda school gi lairiba toilet washroom bathroom amadi urinal singba mathang lairiba sing adugi sengdok sengjin gi thabak tawba washerman ado ka ama sengduna laiba tanjani. Sarana parap sanglaktuna khongkhut chamthokpam toti faliba konjilado laithoktuna mahaki makong makhut phajana hamdoami. Loiraba matungda mahaki khawdagi towel macha ama lokthokduna phajana taithoami. Tanja aduda Sarana mafam aduda kana amata leite khanduna mahaki mafi marol ado khara komlammi. Mafam adubu sengdok sengjin gi lairiba nupa aduna parap tuminna thoraktuna kanano haiduna yengakpada Sarana mafi marol khara komlaga lairambaduda phatnauna leisinduna mahakku loni yenglammi. Sarasu mi lei khangdabadagi mahaksu seksindana mahaki towel aduna masado ingthahallammi loina nanthoklammi. Tanaw rebi Saragi haksang ado washermel aduna ek ubamagdada mapungingda aranba wakhal ama khalaktuna tapna tumin Sarana leirong mafam aduda sanglaklammi. Aduga summer vacation oibana miso amata leitabagi khudongchabado lauduna washermel aduna Sarabu machin menduna bathroom da singsilami. Aduga bathroom da Sarada fattaba lichar chatnanaba honarklami. Washermel aduna Saragi hakchang sokpa horakpada
wasalmel adudagi nanthoknanaba sarana kanna lawnanaba mahakki masil ado melibado thadoknanaba honaraklamni matam aduda upai leitabadagi mayana kanna siklamni adudagi naraduna wasalmel aduna khangtha thadorakpada sarana kanna lawraklamni hanjil hanjil laurakpadagi wasalmel aduna atopana khangkiba tare khanbadagi mahakna manakta leiramba yochai amana saragi makokta khara kalap kanki somdana saritana karino sarado suktok thoklakidre khonjel ama takhibadusu saragi khonjel so haipet mangum tawi haiduna watsum leiriba maikai adomda mahaksu parprap laklamni aduga sara sara haina kauraklamni mahang hek sanglakpada wasalmen aduna saragi makong ani ado pairaga tuminna chingthorakpada ubada mahaksu khanglau lauramni adudagi wasalmen aduna parprap chensilakduna saritabusu makhori charamda metlamni asumna wasalmel aduna saritabusu amadi sarabusu mafam adumaktada hatoklamni makhoi ani gi thawai yaudraba hakchang ado mafam aduda taduna leiramni matam adumaktada wasalmel aduna thauri ama lauraklaga saritabu mangakta thauri yansinduna mafam adumaktada thauri yanba saduna thamlamlaga mahak mafam adudagi lona nanthokduna chenkhirami phaibok machin manau ani adugi sikibagi report ado asengba do haidokhidre school authority na su pumnamak lochhinkhre machin manau ani do yamna thina khanarakpadagi saritana sauduna manak adai leiramba jochai amana sarada kanmadagi sarado sikibani sarana sirabada mahaksu mathai nungaitabadagi matomta thauri yanduna mafam adumaktada sikibani haina machin manau ani aduna sikibagi report ado tension ki sara amasung saritagi thawai yaudraba hakchang adudagi makhoi anida mangaksamda siramba head amasung telgi coin manba lik ani ado laukhatuna school authority na makhoi ani bu ningsing nana bagi mafam aduda memory oina matam kuina thamki adubu matam khara leiraga lik ani ado mafam khangdana mangki sara amasung sarita phaibok machin manau ani aduna haplamba lik ani aduna hek mangkhibagi ni suba numitki nungthil aduda ikhang khangaudana satra singna bathroom changbada ka amada makhoigi wasalmel ado mafam marang ikhang khangdana siduna leiramki aduga mangkhiba lik ani ado wasalmen adugi mangaksamda siduna leiramki thaudok adudagi school gi washroom leiriba maikai adomda satra amata susang mangamnarakkhide aduga siram leba misi adusu sara amasung sarita machin manau anige thawaina hatpa soidana oiramgani haina yamna singnakhi makhoi anina mangakta siramba het amasung tel yekpa coil uraga makhoi anigi thawaini haina khanaba haurakhi mamai thangda sahar aduda sara amasung saritagi het amasung telgi coil sing langduna yes natraga no haiba paukhum sing lauduna makhoi tungi punsida lakadaba thaudok kayagi maramda mangjaunana makhoi anigi thawai kauduna wa hangnaraklamni karigumba makoina permission piraktana namduna game ado sanaruba tarabadi mioi ado ahing tumlingaida adumak mahaki famungda siduna leiramkhiba kaya yaunarakhi game ase sanabagi niyom adusu puthongnarakhi game ase chanage hairabadi kanasu khangdaba aronba ka amada supnagi mioi ani khakna sanagadabani mioi ani aduna maiga onsin aduna famgani mayaida candle ama thangani aduga anguba sebang amagi mathakta het amaso yekpa chap manaba mayekki senjek ani laugani karigumba game ase sanaba hodringai mamangda sara amasung sarita makhoi ani dagi permission hana laugani madudi karigumba aikoina game ase sananingi sanaba yagadra haina wahang ase hanglaga coil ani ado ungani karigumba het ngakta thoklabadi permission ado okay yes haina laugani sanabado yagani aduga amana het amana tel thokabadi maybe haigani
sanaba suyai sanadaba suyai aduga karigomba tel ngakta thoklagana sanaba yaroi haibani asumna tel ngakta thoklaga aikoina namduna sara amasung sarita gi atamabu hanjil hanjin kaururabadi mafam adumaktada yamna akiba khonjel ga loinana akiba thogdok kaya thoglakani thawai fauba adumak mangani UP da thokhiba thodok amagi warini mafam adu da laiba class 12 karaba satra ani khak makhoi sahi adugi exam ado mai pakani natraga pakloi haibagi maramda yamna langtak narami makhoi ani karigumo wafam ama ningsinglakuna sara amasung sarita makhoi ani gi game ado sanaduna makhoi ani kauduna hanglabadi soiduna makhoi gi exam ado mai pakani natraga pakloi haibado khangba ngamgani adugumba mayamna kinaraba game ado sanasi haiduna lona makhoi ani hainare nongma thenglaba ahing amada makhoi gi mamanabado atopa mamanaba adugi yum aduda laklami aduga makhoi ani ahing ado laiminare ahing adugi nongyai matung pung amatarakpa adoida makoina alarm thamlaga hawgalaklami siklaba ka aduda candle ama thalami mai loina muthalami aduga koin ani puthoraktuna sara sarita aikoi ani exam gi maramda karigum khara nakoi degi khangba pami nakoi gi game ase sanaba yagadra yaroidra aikoi wahang khara nakoi degi hangba yani yaroi khangningi haiduna koin ani ado lami matam adumakada koil ani ado sap manana tel ngakta thoklami maduna taklibadi no haibani yaroi haibani adubo makhoi anina asengbado khangningbadagi hanjil hanjin game ado sanana bagi damak sara sarita haina hanjil hanjin kauduna hanjin hanjin langduna sanarami matam adumakada makhoi gi thong ado masana gam launa thingjinjakhi aduga ka aduda angakpa khonjel ama taba horaklami mamanaba amana yamna thuna pukkauna hugatuna makhoi gi ka gi light ado on tawrami ka do maina pungan ngale mai khangan ngalakpa duda makhoi ani sorama sangno hondoke hek tawrakpa maktada faklang dagi I maram sintharakliwado makhoi ni na sakmanana ominarami maduda makhoi nakpaga pakhatpaga loinana kiman khiduna ka adu dagi thorok nanabagi damak thong ado hangdok nanaba honaraki adubu thong ado mapanda chena lonsin khibagum thong ado hangdokpa ingam ngamdre khudakta makhoi anina kana laibage ima baba haina kana kauraklamni adubu makhoi gi makhanaudagi khonjel amatasu thou yaramde adudagi thongna wado amuk hangdok nanaba makhoi anina honarakpadasu thongna wadusu hangdokpa yadre ngaliba blab adusu tapna mamtharaklami matamadu makada phaklangda nupi ani makut painaraduna lepagi mamioi karioi tauba saktam amakak makhoi anina urami makhoi anina khudak kunduna makut khurumduna sara sarita aikoi lankhre aikoi gi thawai bo amut kanbiyo haidra makhoi gi wakhalda kanna lauduna hairami khonjeldi thorakte khudakta sara amasung sarita machin manawgi thawai ani aduna nupa ani aduda songsin khirami aduga makhoi ani amana amagi mangak samda kanna methaiduna amana amabu hatok narami nongalaga yumgi misingna mahaki thong ado kaukhaiduna yenglubada makhoi ani mafam aduda seiduna leiramki aduga makhoi gi manakta mai mutkraba candle ama aduga angobo sebang amagi mathakta koil ani su taduna leirambado urubada pumnamak sara amasung sarita gi game ado sanarubadagi makhoi gi thawai gi atama sing laguna makhoi busu halambani haibado pumnamakna hena thajanakhi asi phawbada singamdana si khraba machin manau faibok sara amasung sarita gi atama sing kauduna aikoi gi tungi punsi tholagadaba thawdok amagi asummaran amadi mado oiba yagadra haibana singba wahang kaya hangbagi game ase sanarubadagi mioi kaya awaba ipakta takhre game ase
तसेंगना मियोय अनी खकना सानगदबनी कैंडल अमखक थालदुना मई अमत थानबे यादे अदुगा अंगुब सेबांग अमगी मथक्ता कोयल अनी खक लौगनी कोयल अदो लौरबा मतुंगदसु गेम असे सानबा यागनी नत्रगा यारोय हाइबगी परमिशन हाना सारा अमसुंग सरितादगी लौगदबनी कईगुंबा मकोइने कोयल अनी अदो सब मानना हुनबा मतमदा हेड ngakta thokabadi yes game ado sanaba yagani hairibani aduga kaigumba sel mayak aduna amana head amadi amana tel thokabadi maybe mado sanabusu yai sanadabusu yai aduga kaigumba tel ngakta thokabadi sanaba yaroi permission pi de hairibani game ado kaigumba permission pi duna sanaba haururabasu loisinbadasu aikoi game ase loisilage haina परमिशन अमुक लौगदबनी मदुदसु परमिशन पीद्रबदी अदुमक मखाताना गेम अदो सानखीगदबनी कईगुंबा परमिशन फंगबदी गेम अदुदगी मकोई थोलक्पा हाइबदी लोइसिनबा यागनी परमिशन फंगद्रबदी गेम अदो मखाताना अदुमक सानखीगदबनी हाइरिबसे हेक इल्लुदबदा मफम अदुदा खुदोंथीबा अकीबा थौदोक कया थोकनी अदुगा असि अना फाउबा अदु यौना खुदोंथीबा नंगनी कईगुंबा गेम अदु सानबा याबगी परमिशन अदो मकोई अनी न पिरकबदी अखोइना तुंगदा लाकदबा खंगिंबा वहंग कया हंगनी कईगुंबा वहंग अदो हंगलबा मतुंगदा सेल अदो हुनगनी हुनलगा हेड ngakta थोकलबदे मदो ये साइन लौगनी सेल अदो हुनबदा हेड अमसुंग तेल थोकबदी मे बीनी लौगनी तेल ngakta थोकलगना होइसल अदो नो हाइरिबनी मरमादुना गेम असे सुक्सान सानबीरुगनु खुदोंग थिनिंगाई ओइबा गेमनी थवाई फावबा मांगबा याय हाइबसे अरोइबदा थमजरी।